Kangla Pauduna Suna Pongli, Susampur de Gimi Emma minus sing Brigishire, Airtel give fiber lineman ama minus sing Brigilakidre, Hyriba Tauto sing a sinutulpung amagamini Yankairum Tab, the Susampur police station in Manungsanba, Tinkang Pai Blaze Tokimne, Taudo the Lakidravami Dukimaming, Mr. Bonglon say contra Apokpa, Omin Tang Kawi, Susampurgi, Bongol Village Tagini, Hyriba Tibu Taudo Simahana, Airtel fiber Wi-Fi connection taunaba samjin sajinbagi thabak satharingai khanghodana hasti wire thinglubadagi lebak thibu thado du thokibani ma khutak Susampur district hospital lekatnaraba matung lekatnaba ngamdar lekidabna hari atopa pawmana miyamna sakhang narabi RK santhuibi sakhang daba singna phaduna punabu khanaramle mobile phone pukre miyamna sakhang narabi social media influencer RK santhuibi sakhang daba nupa ani yauna miyoi manga rumna ngara numidang pung nipanga mili kuntrarom tabada tera lokropam laikai da leiba mahak masagi mayum de kinomai chingdol da phanaba hotnaram bagulena mobile phone mulaga pukre thaudo asiga mari leina RK isan thoibi na Ifal police station da ayib sero ama pil pokat kredi hiramasiga mari leina ngasi Manipur press cup da pangthokpa pawgi mifam amada RK isan thoibi na hai ngara numidang pung tareka makhairam tabada RK isan thoibi gi mahaki Facebook live thaatuna pigliba anga ma yauna aikoi ahumari wari sanatru ledingai nupi ani yauna miyoi manga sanaktuna mahakpo nongmaina nambago loinana phaduna punabu khonaki amadi law khongba taunabadagi laikai miyam tholakpadagi sakhangdaba sing adu RK isanthoibi bu intoklamlaga satkibani aduma hu mahakna paidiba mobile phone ni mullaga pukhre magna makhatana hai asigumba thaudu os hausik Manipur ki mafam yamra toina thoi haibasi miyamna khangrabo famni aina ngasi phawbda kanaguma party amadi organization amataga ningai sangdana bamada laikiti kari maram gitamak mi leitaba tanja lauraga asigumba thawong si satharibano aina organization amataga sinda pawdana duna khanabasu leitabana asigumba thaudu os tholakpasi yamna ngangna thui aisu amahekta tholakpa matamda aina appeal sasabani apunbu khunayama pamjaruba amadi aikoi masel ki marakta muknarakpa asiguma thawong singasi pamdabadagi pendabagi khulaw khara law sakhi masi aigi live yingiriba iraisa miyamna khangbirangmani mahaki lawkiba mobile phone adu yaragadi engonda natragana aibu nungsibiba email kya ama leiri makhoida paw phawirappa yakani phone asida maru oina hauzik tholibi irang siga mari leinana maitai singda yamna kana kadaba mati Kuki Singdadi loophole oigedaba file record kya yaukre asiguma recording asi manghan bayadi maramaduna ngarang lakpilam liba isil inaw singa mobile phone adu athuda khusinabiyu hainasu phongtoki makha satharakpana topapom Susampur bu lamka haina unthoktuna ITLF na entry pass kaklaga miyoi kya sanghanbagi thabak sathare Manipur tholi birang si khudong chaba lodun Indigenous Tribal Leaders Forum ITLF na pass kaklaga miyoi kya sanghanbagi thabak sathare Manipur tholi birang sigi khudong chaba lodun Indigenous Tribal Leaders Forum ITLF na Susampur lamka haina thunjenduna touningba da tawduna laire Susampur sangma miyoi phawba pass kaklaga sanghanhe aranba thawong si ITLF ki Defense Department na mapungoiba thawlang lodun khonari Susampur kanaguma miyoi amana sangma tangai fadana lawgudaba pass pibigi receipt haujikti sabak lagle Lop asana lokalakwa khongthang singi manung sana kanaguma miyoi amana Susampur sangi haiba matamna piba pasta miyoi du gi leifam phone number Aadhar number amasum kari thapaki lakpano haiba mayek singna pali lop asina haukiba September gi tang mapanda thama ki validity da piba pass amada record number 2592 oiba aduga sanglok piba miyoi du UP dagi phasem ko miyoi amani haina pali Maki mobile number amadi Aadhar number so receipt aduna mek sing yauri miyoi salakpagi maramna post supply tawbun haina sapali Manipur top channel gi maikei digi maroi e paw sing miyamna thamjagi hanmda wakhal amadi pukning gi anaba kudima crime tawguni leiti SP Sibakanta sangangai gi osekonda leiba Center for Mental Hygiene sungasi World Mental Health Day gi tharom pangtokre wakhal amadi pukning gi anaba kudima crime tawni haibadi leiti aduma pulaina asina naba miyoi khadi yamna sathiba crime tawbu yawi haina Imphal West District SP Sibakanta na phungdokre It is time to
Priorities Mental Health in the Workplace haiba thimna pangthokkiba thauram aduda SP Shivakantana mayai kaaba chinjakta leisuraba miyoi pukning wakhalgi anaba hena soksilaktuna huran chinthi amadi pamdaba thaudok kayada sennarakli mipum khudima pukning wakhal phana thambana afaba sakotpa khunai ama samgatpada asawu mating oigane ki mana makha taraduna sahi amaga makhai henjilaglaba tangdu leitado phimamsida relief camp da changjafam lauduna leiriba miyoi sing yauna miyoi kya wakhal amadi pukning gi anaba leirakpadigi Lerakpagi masa uhelakli sumpham nompham khanglaktaba sel tholakaba mateng pangbinaba kana leraktabana wakhal fiction khiduna thawai tharage haba phau yaudabana ti wakhal pukningi anaba haibasi miyoi ama hektada mapham matam naidan narakpa yai adumapu laina si pharoi haina khanba langani laina si matam sana layeng haurabadi phabangami laina si matam sana layeng haudrabadi wakhal pukningdana tan haksangi kaya singda sandorakpa yabana mipum kudima awareness pipasangi Policing da wakal pukningi anaba si hena laibana mental health section na shenaba mathoktai nakala marom da lambi sarakta kana laijadrabi special person sing law enforcement sing na thengna bada khudaki oina ana leng pinaba shelter leitabagi awaba sing thingne Center for Mental Hygiene gumna ningthina salaiba center sing masing hengalakliba makai ana leng sa thabi hena khudongsabu oigine haina mangna phongdoki amarom dana rims da Wall South Day Pangthokre Malemgi oina October gi ani suba sagol sanumita pangthoknabagum Regional Institute of Medical Sciences RIMS Imphal gi campus ta Wall Side Day gi thorom pangthokre Children's Life Yours Eyes haiba thim da pangthokiba thauram adura RIMS gi director Professor G Sunil Kumar hai RIMS gi ophthalmology department na lamdamasi gi miyam da mit gi anabaga mari lenana Pangan kiba servicing the Takat Pakongdoki Ophthalmology Department gi Head Dr. Y Sing Sungambana Fongdokibida Malem Goina Miyoi Crore Sani Hena Bezuel Impaired Oi Masigi Manung the Miyoi Crore Samarom di Matam Sana Layeng Laga Pabangamba Singi Maramasina Sahi Sigi in a Piglib Angang Singda Miyeng Tamduna Mit Kimaru Oivigi Mipunku de Mokta Kangana Navigi Pangto Potoramni Haikenasu Paus the Makatana Pali Makasa Tarakoina Kanglaipa Mairadagi, Editorial Lokosalakana Mam Thamzagi, Sambal Kha Dabadagi San Sanglapani Hive Silangana Kangsi, Myanmar the India and Lona River Indo Myanmar border Paringasi, fencing Topangam Matam Queen directly, Manipur Gilamgi Saruk Myanmar Loksili Havigi Watox Lady Benny, Hiramasigi Matana Manipur Langana Barat Langak Taxin Duna Myanmar border fencing Kabi Tabuk Pangtopangam than a lady Vesi, Yamna Lali. Madura Sambal Kha Dabadagi in called the Hopo Manama Sing San Salaktuna Satoki Bagum, Nasi Myanmar border si Lansilaktuna, Manipur, Myanmar Masama di Bangladeski, Masana Singu Kayamna, Lina Sangatuna Lamdam Sida Kundaleta Sinanab Asoba, Maram Amaoidi, Barat Langan Indo Myanmar border Paringasi Langa Anigi Oiva, Survey Tobigi Tabak Ama Satadana, Nasi Pawa Asimangam Krigi Saruk Hangdana, Tamlibasi Yamnali. Ngamkhaigi asing bu saruk khangdana border fencing khabagi thabak sa tharak pada Manipur lengan tumina lesson bamthokte matam koina border fencing khadana leiba asina Indo Myanmar border paringda Manipur gi ngamkhai manungda leiriba tongan ba mafam kya da Myanmar masa amadi Bangladesh masa kya sangsilaktuna khunda aduna lesilakibagi asauba maram ama oidibani adu hiramasi gi matangda ngasi phawba Manipur lenga ki maike digi hairiba mitop singasi sangsinduna khunda leita sinduna leikibasi takthokna ba paikat pham thokba thabak singadu paikhatana leiribasisu yamna lanbani matam khar gi mamangdasu Sashinaba Aadhaar card paiduna Indo Myanmar border lansilaktuna Myanmar gi Rohingya amasung Manipur sangsilakpadagi phakiba leikre masidana tana Manipur gi tungan ba maitai pangal singna Lairiba mafam kyada Bangladesh tagi sangsilakpa Muslim kya lesingkre haibigi ngangnabasu adumak lairibani loinana niyam kaina lesilakpa Bangladesh tagi sanglakpa Muslim sa kya amasu fogatpa laikre maduna Manipur si niyam kaina sanglakpa mitop singi yakai bung haibadu oirakpa yawigi akiba malairi aduna Manipur lengana barat lengakta laizabi thaduna taksinduna Indo Myanmar border paringi asengba ngamkai khangdoktuna border fencing khabagi thabak pekhat sungani madu natrabadi Indo Myanmar border lansilaktuna mayai kaba drak kaya Manipur pusilakpagi thawdu wasi yamna toina thokani loinana nongmay amadi aini yadaba potlam kaya Indo Myanmar border lansilaktuna Manipur pusilakpagi thaba asi yamna komna satharakani maram maduna ngasi Manipur Draki isaw thukliba miyoi kyan aini yadab nongmay makal kya paikatuna
तोान क्राइम क्या चथरक्लीबसी थिंगनबगीदमक्तदी इंडो म्यांमार बॉर्डर की असेंब ngamkhai khangdolaga fencing tawbagi thabak अथुब मतमदा पाइखनब मणिपुर लेंगना असब थौदांग लौदुन होनसी मदु नतना असेंब मणिपुर ngamkhai gi saruk khangdana border fencing khabagi thabak sathaba taraklabadi aikhogi ipaipu singna thambiramba aseng lamgi saruk kayama mangkhigani haibasi manipur miyam amasu manipur lenga animangna khangpham thoi haiba kanglei pakhi mairagi editorial memri special content moina memna thamjari Makasa tharak point aten ma paupra Myanmar junta gi troop singna sagaing villager singu phajin thamlaga human-shil oina sisinari Myanmar junta gi troop sanirom henmana sagaing region da leiba Budalin township village sangsilakpaga loinana yung kaya mai thadokre aduga villager kullom hena phajin thamlaga human-shil oina sisinari haina Budalin People's Defense Force ki members singi warol matung ina phongdorakli Kiao Hawk Miao villager sing adu lanmi singaloina koina satuna lairi Budalin gi resistance group na Dipa Yenamadi Kani township ta sathriba junta force gi thawong sing adu kupna yengsile hari October 3 daki horaga Moniwa Budalin rota lairiba village singda junta gi troop singna red sathraga lakli Masi maru oina September 13 resistance group na Budalin town manak naknabada laiba Regime force attack sathaduna maithiba pikraba matung tarakpada satharakiba thawongni resistance group na junta gi lanmi samaga kullom henmada ambush athaki makoina junta gi troop kunthraga manga hatle duga nifuga tare na fugat pangamle hairi junta gi troop singaduna mai thagalakpadigi dipayin amadi kanida leiba civilian sing mayu maiki thadoktuna jungle chensilaga lotuna lainari hairi Resistance group ki maikei digi satharak pa attack thingna bahona bada junta gi troop sing aduna villager sing adu bu koi pu duna salaga human sil oina sisinari civilian sing bu human sil oina sisina ba si ain kai ba thawong ni haidin su paus da makhatari makha satharak poina jail du laiba NLD gi lusing ba ni sirak pari gi Aung San Suu Kyi gi singna ba lakti Myanmar gi military na National League for Democracy NLD lenga kunam tharaga military gi regime ama lakhibadigi makoina phajin khiba NLD gi senior member ani custody da sirakpadigi president oirambi Aung San Suu Kyi gi phibam su miyamna singna be hengalakli hawkhiba sei asida NLD gi junta na phajin duna laiba lusingba singado masagi sei 100 dagina marfu fawbada laibana ayam oikhi democracy lusingba singado ga jail manung gi oiba khudong saba sing ka hena Pibi daba amasu matik saba medical treatment phangandabadagi makhoibu nampuda jail manungda sihanbagi plan ama juntana sinba mali hena akhangai singna phongdorakli NLD gi vice chairman amasu mamangda Mandalay region gi hana chief minister oirama Dr. Zhou Min Mong leukemia narabasu jail manungda mari lenaba hidak langthak pidabadagi masagi sei 100 surakpada ningthokaba numita sikhibani Makumza English singaniga taraga mapandagi laina asi naduna lakhi Maku military regime aduna kumza English singaniga kunga mathogi February amada kusitakiba numit horakpa adudagi Obo kaisum sangda sai kunga mapan jail lainaba phadokpi khibani Maku hawkiba sayol anigi mamangda phibam lusilakpadigi Mandalay General Hospital la layengki zondagi official sing lusingba aduna sigadaba matam kakta ngairaba matamda layengkidaba dugidamakta lale habigi wapam phongdokhi Asiguma thawdo asi condemn torak tongan balup singi manungda European Union na anganba oiduna lenga amagi phajaba thawong na teki mamangna Myanmar gi president oiramlabi state councillor su oirambi Daw Aung San Suu Kyi masagi sahi 100 suraga hawjuk phawba junta na nepido da leiba kaisum sangda thamli tongu kaisum sangdana sahi 100 suraba Uwin Min lairi aduga obo kaisum sangdana NLB gi petrol sahi Marfu Kohumdoi Suraba Owin 10 lairibani mamang segi Mandalay General Hospital jail laikhiba electricity minister Owin Khaing sahi kungani pan gi phadok oina masagi hat anabaga loina lairaklabasu matik saba lai sathakidabadagi laikhidabani junta gi mekedi gi lusingba singadu thadokpagi wapum laitri hainisu paus ta makhatana pali atopa pawmadana Russia gi force na satharakpe attack ta misam kya sokre yum kai kya so amanga ta thokre Russia gi maikedi gi makhogi lanmi singna kapsilakpa nongmai singa madi drone sizinadun attack sa tharakpada yamdrabada misam tara hena aso apanang khre loinana yumkai kya amasu amang ata thon khre haina Ukraine gi authority gi maikedi gi phongdorakli ngarang numidang dagi ngase yuk phawba Ukraine gi tungan mafam singda
Russia की maikaidagi chatharakiba attack sing aduna maruoiba infrastructure singda target tarakhibani haina regional governor Baitali Kimna Funguraki Meko life ki khathang city the Russia na ballistic missile ani kapsilaki maduda mioi ani sokibagaloina maruoiba infrastructure dugi mafam khara kaiki hari Russia gi lanmi singna kerosene gi mafam ayamada bomb thadarakun energy equipment kayama asu apananki haina city edugi military administration gi mako oiriba Roman Roscoe na Funguraki Atopa mafam khradanga se ayuk Russia gi guided bombs ng landara ko digi sahi taragatri surabi nupi ama sopagaloina Zaporizhia gi khanongpok thangmada leiba building kunga mapan ama adathuan ki haina mafam adugi regional governor Aibana Fungdoraki Nakalamoramda Ukraine gi Air Force na pirakwa message ta Russia na kapsilakpa drone humfuga nithugi manungda makoigi maikaidigi nifuga matoi kapthabangam ki hairi aduga atopa drone traga mari amadi mafam khangdana maki Krebiwi city gi mayai thangu sarukta drone attack na miyo ani soolaga building amasu mai sagan ki hanisu paus na makhata na report tawri aduga hauzik ko inadi mayam paus su matang sa lusin jarage amasu mayam puna anauba update ngamina sena channel sigi maikaidigi su mayangi mafamda makhata na thamjari mayam puna anauba update ngamina si